Ayuk anganba matamda nungpok maikayda thokliba koirap koina uriba masek mangal piriba korau namin ipabu laini haina khurumnari aduga ayuk anganba matamda phamungdagi hek hawatpaga khong leipak tadringaida Malem leikoi pung imabu khut yana soklaga laibak katuna khurumnari Maram masi leibadagi taibang miyoiba ikoina laibakta Leisa nambada korau amasung Malemgi saktam anibu lauraga koirap koina namnari aduga amoksu laigi tharom tawhamgi Malem leimai teibadasu koirap koina tainari aduga amoksu laigi leifamni launariba sonapunggi wai teibadasu koirap koina tainari aduga amoksu ayuk numidang wairangi matamda maira kapam leimaida wai teiba matamdasu koirap koina tainari asigumba maramsingsi leibana lai leiriba leibakta Malem Leisa nambadasu koirap koina namnaribani dukan amakak sanjari Thawbal thong sidagi kumthar ani adu khongkap amani thangboga sinleire dukan ahum obiri sigi mayai thangba saruksi oidoini chawbasi 13 around into 25 feet oidoini asangbana space manung de yarma chawri chawrakpani sida haijarisina aduga yamna kumthaba nate sigi Thawbal gi thong du leire thong digi thak thak kumdara aga sida auto parking leibedugi opposite adai do oidoini sila book store hek manakta leire sigi tukal sini aduga sumda kumtha kibadana moijing leisang them karige sikibada miduni akop marol gidamakta pizariba phone number sida contact tobiyu